Ahanba maktada ISTV gi in-house production nama oiriba Khunaishigi mani meeting tabiriba pumnamakpu taramna okchabaga loinana adongi host Hurricane khurumjari ngasigi ekhoina puduna lakjariba mani asi miyamna su hena masak khangnaraba manini Kshetrimayum oza Subadani Devi ozabu taramna okchari welcome to the show ISTV gi yengbiru khudima pusu aina taramna okchari Malem Atia Hariba Lyric Asi Ibada Sahitya Academy New Delhi gi Lebasigi Tongan ba loan sing de Iba Aiba Aibi Singda Pigadaba Mana Sahitya Academy Bal Puraskar Award 2024 Asi Lauthorakpada Yawbiraklabi Oza Kshetrimayum Subadani Devi ni Ozabu ISTV gi Maiki degi many congratulations. Thank you. Oza ahambada lakchaning base Ozagi Kwegi Ming Laifam Ima Pabungi Maming Adegi Jahi Isaisu Singi Maramda Han Kazitang Wafung Kratambiu. Aigi Mingshi Kshetrimayum Subadani. Aduga Aibu Pokba Pabungi Mingna Kshetrimayum Yaima. Aduga Aibu Popi Imagi Mamingna Kshetrimayum Ongbi Tambal Devi. Aduga Aigi Ipuribagi Mamingna Khomdram Dorendra. Aduga Aigi Isa Ani Lere Khomdram Yaifaba Aduga Khomdram Nthoi Nambi Haina Makoi Ani Leijare. Aduga Ai Hoji Leiribasi Kwaketen Morangpure Lekai Sida Yum Panjarapani Aduga Aigi Pokhamna Kwaketen Akham Lekai Dani. Yam nungaijay oza ngalingay matamda oza se kari department ta leibirapa aduga department ta leina atopa thabak thoram singda khong thangjin birambage or makhata na su kari tawbiri bage haibudusu kitang thambiyu aise aikoigi larik tamna haitare thabak si nomba dum haurae aduga larik si tamba si begi adwaidagi eko imana thaba amadi nom si ana nomba haurakpane adugo nomna aisi MA LLB oire MA su tamna law su adum thadore ana ani si ai sem year da chahi amata da ai pass tawre aduga aina thabak si ahanba changba si supervisor oina changbane machi changdringagi mamangda ai haksi law pass tawdana koigi Surjamani magi makhada mase high court ki judge ga oirambane adu magi makhada aisi junior advocate oina lae ada aina ukil laiba jasidi koicha chatpanina aide ai wanta dagi amuk chatle adagi mu office ki waktuda amu akoi senior advocate na pibirakwa adugi matungena amuk chatle masireisda ayuksu chat nungthinju chat sum tawbasida akoi imana aisi koicha chatana nupa mayamga tawda koicha chatle ada masi kanu tawi tohan batare mai ukil loibase thabak ama tawna phai haidana tawdana aisi thabak si nombane da thabak si supervisor si ai khalakpadagidi masai ukil loirambase ai toe no supervisor sahi taragi mathakta oirama matungda aisi CDPO oire CDPO oina ai DPO district program officer oi aduga CDPO kam district program officer se Imphal East district ki DPO oina office taruk ai pujare office taruk si ekoi Imphal city aduga Imphal East Sombung aduga Jiribam aduga koi Imphal gi district sigi Imphal city aduga Wangoi asmai tawdana jiri yauna aisi office taruk pujare ana office tawringagi manung sidi aina DPO oirpadadi asuki mati ware manandi CDPO so mu oiba CDPO si child development project officer si achuba keno amaneba project tugi su oiraga DPO ama oina adumba achuba project mayama manga pairaga ai hanai duga taruk pairpasida aingonda yam awaba ma oi matandu dadi aina saitagi thabaksi matam khara lepi chinnandana aduga aina larik irakpasidi angang oiringadagi hauna ire yam nauna class 6 7 adoi dagi
ꯁꯩꯔꯦꯡꯅ ꯁꯩꯑꯣ ꯑꯣꯏꯕꯅꯦ ꯑꯗꯨꯅ ꯁꯩꯔꯦꯡꯅ ꯁꯩꯑꯣ ꯑꯣꯏꯕꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯏꯍꯥꯟ ꯍꯥꯟꯅ ꯁꯩꯔꯦꯡ ꯏꯕꯁꯦ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯑꯅꯟꯗꯤꯅꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯃꯁꯨꯅꯨꯄꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯣꯡꯕꯅꯤ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯖꯤꯕꯨ ꯂꯩꯔꯥꯡ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯣꯡꯉꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯑꯩꯅ 1975 ꯑꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯆꯦꯒꯤ ꯁꯨꯔꯁꯦ ꯃꯁꯤ ꯐꯣꯡꯖꯔꯛꯄꯅꯤ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛꯁꯤ ꯀ꯭ꯂꯥꯁ 10 ꯇꯝꯃꯦ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯃꯇꯝꯗ ꯀ꯭ꯂꯥꯁ 10 ꯊꯥꯔꯛꯄꯅꯤ 75ꯇ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯏꯖꯔꯛꯄꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ ꯀ꯭ꯂꯥꯁ 6 7 ꯑꯗꯨꯋꯥꯏꯃꯨꯛ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤ ꯏꯖꯔꯛꯄꯅꯤ ꯐꯣꯡꯕꯅ ꯀ꯭ꯂꯥꯁ 10 ꯑꯗꯨꯋꯥꯏꯗ ꯐꯣꯡꯕ ꯑꯗꯨꯒ BA ꯁꯤꯅ BA ꯇꯝꯃꯛꯄ ꯁ꯭ꯋꯥꯏꯁꯦ ꯃꯁꯤꯗꯅ ꯑꯩꯒꯤ ꯅꯣꯚꯦꯜ ꯂꯥꯏꯕꯛꯁꯤ ꯐꯣꯡꯖꯕꯅꯤ ꯑꯗꯨꯒ ꯑꯇꯩꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯐꯣꯡꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯅ ꯇꯝꯅ ꯇꯝꯅ ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯝꯅ ꯑꯗꯨꯝ ꯏꯖꯔꯛꯑꯦ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯔꯚꯤꯁ ꯀꯦꯔꯤꯌꯔꯗꯤ ꯑꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯏꯕꯒ ꯊꯕꯛꯀ ꯑꯁꯤ ꯇꯣꯠꯁꯟꯅꯔꯒ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯏꯈꯤꯗꯕ ꯃꯇꯥꯡꯁꯤꯅ DPO ꯑꯣꯏꯔꯛꯄꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯛꯄꯁꯦ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯏꯕ ꯉꯝꯗꯦ ꯑꯗꯨꯒ ꯁꯪꯁꯊꯥꯟ ꯃꯌꯥꯝꯒꯤ ꯐꯪꯁꯟ ꯑꯩ ꯃꯁꯤꯗ ꯆꯠꯄ ꯉꯝꯃꯛꯇꯦ ꯆꯤꯟꯃꯟꯗꯅ ꯊꯕꯛꯁꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯀ꯭ꯂꯥꯁ 6 ꯀꯥꯕꯗꯒꯤ ꯏꯕꯁꯦ ꯍꯧꯔꯛꯑꯦꯅ ꯇꯥꯛꯄꯤꯈ꯭ꯔꯦꯀꯣ ꯑꯗꯨꯝ ꯃꯇꯝꯗꯨꯗꯒꯤ ꯍꯧꯗꯨꯅ ꯑꯗꯨꯝ ꯑꯣꯖꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯦ ꯀꯌꯥꯃꯨꯛꯇꯤ ꯁꯨꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯕꯗ ꯗ꯭ꯔꯃꯥꯗꯒꯤ ꯐꯤल्मꯗꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯑꯣꯖꯥꯒꯤ ꯈꯨꯠ ꯊꯥꯕꯤꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯄꯨꯂꯞꯅ ꯀꯌꯥꯃꯨꯛꯇꯤ ꯁꯨꯕꯤꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯕ ꯂꯥꯏꯔꯤꯛꯁꯤ ꯑꯄꯨꯟꯕꯗ ꯏꯀꯣꯟ ꯀꯣꯟꯅ ꯐꯣꯡꯉꯤꯕ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯕꯥꯜ ꯄꯨꯔꯁꯀꯥꯔ ꯑꯦꯋꯥꯔꯗ ꯐꯪꯉꯤꯕ ꯃꯥꯂꯦꯝ ꯑꯇꯤꯌꯥꯁꯦ ꯃꯁꯤꯒ ꯄꯨꯟꯅ ꯂꯥꯏꯔꯤꯛ 15 ꯐꯣꯡꯉꯦ ꯑꯗꯨꯒ ꯋꯥꯔꯤ ꯃꯆꯥꯗ 5 ꯅꯣꯚꯦꯜꯗ 1 ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯅꯣꯚꯦꯜꯗꯗꯤ ꯃꯥꯂꯦꯝ ꯑꯇꯤꯌꯥꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯅꯤ ꯅꯣꯚꯦꯜꯗ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯀꯣꯃꯤꯛ ꯏ ꯀꯣꯃꯤꯛꯁꯤ illustrated folk tales of Manipur haidana ai comic ama I ado comic sida wari macha 5 yaweba haidi wari comic wari 5 yaweba asida ita laidhi aduga akoigi rongmaikai and landbong haina akoigi tribal gi wari masu laiko sangbigi wari aduga uchek langmaidong gaina 5 yawba ada 5 yawri basi akoigi NE brothers ki kangbu singsna ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯃꯁꯤ ꯌꯥꯃꯨꯡ ꯑꯥꯔ.ꯀꯦ. ꯅꯤꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯇꯧꯕꯤꯔꯦꯅ ꯍꯥꯏꯔꯒ ꯏꯗꯤꯠꯀ ꯇꯧꯕꯤꯔꯒ ꯏꯪꯂꯤꯁꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯛꯁꯤ ꯀꯣꯃꯤꯛ 5ꯁꯤ ꯐꯣꯡꯕꯅꯦ ꯀꯣꯃꯤꯛ 5ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯗ ꯂꯣꯡ ꯑꯥꯔꯝ ꯗꯦꯃꯅꯦꯁ ꯑꯩꯈꯣꯏꯒꯤ ꯂꯥꯏꯈꯨꯠꯁꯥꯡꯕꯤ ꯋꯥꯔꯤ ꯑꯁꯤ ꯑꯗꯨꯒ ꯏꯇꯥ ꯂꯥꯏꯙꯤ ꯃꯥꯏꯗꯣꯜ ꯃꯥꯏꯃꯦꯠ ꯀꯥꯏꯅ ꯇꯞꯇꯥ ꯒꯥꯏꯅ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯔꯣꯡꯃꯩꯀꯥꯏ ꯑꯦꯟ ꯗ ꯂꯥꯟꯕꯨꯡ ꯒꯥꯏꯅ ꯍꯥꯏꯕ ꯗ ꯍꯣꯔꯟꯕꯤꯜ ꯕꯥꯔꯗ ꯀ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯪꯂꯤꯁꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯐꯣꯡꯕꯤꯕꯅꯤ ꯑꯩꯅ ꯅꯝꯗꯦ ꯃꯁꯤ NE ꯕ꯭ꯔꯗꯔꯁꯅ ꯅꯦꯜꯁꯟ ꯍꯣꯏꯅ ꯅꯝꯕꯤꯕꯅꯤ ꯅꯝꯕꯁꯤ ꯃꯅꯤꯄꯨꯔꯗ ꯅꯝꯗꯦ ꯍꯥꯏꯗꯤ ꯁ꯭ꯇꯦꯟꯗꯔꯗꯁꯤ ꯈꯤꯇꯪ ꯂꯩꯅꯕ ꯃꯄꯥꯟꯒ ꯀꯝꯄꯤꯠ ꯇꯧꯕꯗ ꯌꯥꯅꯕ ꯍꯥꯏꯗꯅ ꯃꯣꯏ ꯒꯨꯋꯥꯍꯥꯇꯤꯗꯒ ꯅꯝꯗꯅ ꯇꯧꯏ ꯂꯥꯏꯔꯤꯛꯁꯤ ꯃꯄꯥꯟ ꯂꯝꯗ $3 ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯅ ꯂꯨꯄꯥ 100 ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯣꯜꯂꯤ ꯂꯥꯏꯔꯤꯛꯁꯤ ꯐꯪꯅꯗꯦ ꯑꯩ ꯐꯥꯎꯕ ꯑꯩꯒꯤ ꯀꯣꯄꯤ ꯂꯣꯏꯊꯣꯛꯈꯤꯗꯅ ꯃꯣꯏꯗꯒꯤ ꯑꯣꯏꯅ ꯑꯩ ꯂꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯅꯦꯜꯁꯟꯗ ꯑꯩ ꯀꯣꯄꯤꯗꯣ ꯅꯉꯣꯟꯗꯩ ꯈꯔ ꯂꯩꯖꯒꯦ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯁꯀꯤ ꯃꯇꯤꯛ ꯆꯠꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯌꯥꯃꯨꯛ ꯄꯥꯝꯅꯒꯦꯅ ꯍꯥꯏꯕꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯗꯤꯁꯦꯝꯕꯔꯗ ꯂꯥꯏꯔꯤꯛ ꯃꯦꯂꯥ ꯇꯧꯕꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯃꯃꯥꯡ ꯍꯧꯈꯤꯕ ꯑꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯂꯩꯖꯒꯦꯗꯅ ꯀꯣꯏꯊꯤ ꯊꯤ ꯀꯣꯄꯤ ꯈꯔꯗꯤ ꯑꯩ ꯂꯩꯖꯒꯦꯅ ꯑꯩꯒꯤ ꯂꯣꯏꯈꯤꯕ ꯈꯔ ꯌꯥꯎꯗꯅ ꯍꯥꯏꯕ ꯑꯩꯅ ꯂꯩꯖꯒꯦꯅ ꯊꯤꯕ ꯐꯪꯗꯦ ꯅꯦꯜꯁꯟꯗ ꯍꯥꯏ ꯑꯩ ꯂꯥꯏꯔꯤꯛꯇꯣ ꯀꯣꯄꯤ ꯈꯔ ꯂꯧꯒꯦꯅ ꯑꯗꯨꯝ ꯔꯤꯄ꯭ꯔꯤꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯀꯣꯃꯤꯛ ꯏꯕꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯈꯔ ꯇꯥꯡꯉꯤ ꯑꯗꯣ ꯑꯩꯅ ꯄꯦꯟꯁꯤꯜ ꯐꯪꯉꯕ ꯃꯇꯨꯡꯁꯤꯗꯗꯤ ꯍꯧꯖꯤꯛꯁꯦ
ꯑꯩꯅ ꯑꯉꯥꯡꯒꯤ ꯀꯣꯃꯤꯛꯁꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯇꯥꯡꯕꯅꯤꯅ ꯑꯉꯥꯡꯗ ꯉꯥꯎꯖꯩꯌꯦꯕ ꯑꯩꯍꯥꯛꯁꯦ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯉꯥꯎꯖꯩ ꯑꯩ 이한 ꯍꯥꯟꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯦ ꯃꯁꯤ ꯑꯩꯅ ꯐꯣꯡꯈ꯭ꯔꯤꯁꯤ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯁꯦ ꯇꯥꯡꯃꯟꯗꯅ ꯃꯁꯤ ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯄꯥꯕ ꯌꯥꯕ ꯒꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤ ꯐꯣꯡꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯐꯣꯡꯉ ꯃꯇꯨꯡꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯐꯣꯡꯉꯤ ꯚꯥꯔꯣꯠꯀꯤ ꯐꯣꯡꯉꯤ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯁ꯭ꯇꯣꯔꯤ ꯄ꯭ꯔꯖꯥꯇꯟꯇ꯭ꯔ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯋꯥꯔꯤ ꯍꯥꯏꯅ ꯑꯉꯥꯡꯒꯤ ꯁꯤꯃꯁꯨ ꯑꯩ ꯐꯣꯡꯉꯤ ꯃꯁꯤ ꯑꯦꯋꯥꯔꯗ ꯐꯪꯉꯤ ꯏꯗꯨꯀꯦꯁꯟ ꯑꯦꯖꯅ ꯑꯩꯉꯣꯟꯗ ꯑꯉꯥꯡꯒꯤ ꯋꯥꯔꯤꯁꯤꯒꯤꯗꯃꯛꯇ ꯑꯦꯋꯥꯔꯗ ꯐꯪꯉꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡꯁꯤ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯇ ꯉꯥꯎꯖꯕ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯂꯦꯝ ꯑꯇꯤꯌꯥꯁꯤ ꯏꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯖꯩ ꯀꯔꯝꯍꯥꯏꯅ ꯃꯥꯂꯦꯝ ꯑꯇꯤꯌꯥ 이렇게게나 하이베세 아두가 마시기 거리군바 말렘 아티아기 이렇보다 까나다 크레딧 빼는게 가하나 하이비라디 아이나 안두 락자가니 아이나 아두기 크레딧 가시 아이나 로야다가 빼는가 에바 까리기 로야다 빼는가 이노 하이버기 마름세 아이시 펜션 팡아바 마퉁 팡드ringagi mamangsi ai columnist oiba toi naharon thaudangdagi columnist oiba toi ai thabak chinmandana adeidi aiga loyaga si haidrasu khange haiba film si asigi mahurat toba numitse machi ai lai dais ta pame aduga loya su lakpa adeida mana haiba ingonda ichema hojiti pension ju phange aduna isemagi article ibirakta ba yade article ibiro hain mani yam kanna ingonda haiba aina ai iba ngamgadra khangde han SEB da yade han yam kanna mana ingonda haire ai sumina kanna hairamnina hoi hoi ina na ba khotnage han haire kari idoino go khangde yes haiba adum khaktani aina hoi haiba pakhum adum khaktani aina pirise adui matung tabada मान अमु इबे लोइबिरबरा इ अखोय हाबचरगे हान हाइरे अदगे अमु सूर्यकांत सिना ओजा ओजाई आइबे पिबिरो हाइना आइमोन सिदा अचैना कंदेदा खाइ लोइरबरा हाइना टेलीफोन सिदा हंगपना अदैदा आइना तौभमे खंगिदरदना आइगी अतिया हान हाइरगा आइना चेना मरी हाने इबे हौरेबा वरिगी थिमगा अमबो खंगदेको आइगी कोलम सिना अंगोबा चेबांगसिदा आइगी अतियाने इरगा पीख्रेबा मदुदगिदि नोमाइजिंग खुदिंगिसि इदे यादबनिना आइगोंदेदि मोइना लिसैना कंदेदा खाकपनिना अदुम इख्रेबा अदुगा वारिसि करी ओइगदगे गाइना खंदना अदुम इखिबदुना मकोक्तगी लोइबा भौ वारिसि इरकपसिदा वारिगी केनोसे मथंदा अदुम थोकचरगा कदाइदगी कदाइदा आइना खंगौदना मसिगी केनोसिमा वारि लिसांगसिमा इबे लोइरेबा वारि लिसांगसि था 13 गुम्बा अदुमाइना जंगे अदगी आइना मसि लारि ओइना पुथोगे हाइना आइना ओजा तोमबदा आइना पाहल्ले सलाम तोमबदा अना सलाम तोमना पागना असनंगिसि ओंथोंना फजरहे मसिदि नोवेलनी हनमान हाइरेबा नोवेलनी हन तौरगा आइना असिगी लारिक्सि अंगांगी लारिक अमदा सनगदोबा पोटसी हेक्ता पंगीदे इबा यादेबा अंगांगी थाकता कुमधरीनेबा इसे अंगांगने करी लोंदा सिजनगे हाइबा अंगांगी थाकता कुमधरगा असे कुमधरगा इरिने अंगांगी लारिक्तदि अमु लाई यावदबा यादे मयक चावदबा यादे अदुना लारिक्सि फोंगो मतमदा मयक चावना फोंगे लाई यावरे अदुगा अमु अइना मु करी तौदिगेन हाइबाबो मैतै मेयकता अमु हौजिके हौरइबा अंगांसिंगसिदि मैतै मेयकसि नत्रगदी अखोई बंगाली मेयकसि पाबा थोक्तबा याम यावरेबा अखोई इमुंग मक्तदा अमना खबर पाबा थोई अमना खबर पाबा थोक्ते अदगिदी अमना बातोंदो पोरकपदा अमना पाबा थोई अमना पाबा थोक्ते अदना असमाइना अखोई फैमिली सिदा लेइबा अंगांग खरे लेइरिबसे मसि पाबा थोपा थोक्तबा अनि पुना यानरगा लेइबनिना आइना मैतै मेयकसु यावना नमगेना नमखिबा अदुनी अदुगी पोटुनी हंदर अवार्ड फंगपसिदा आइना लोयादा मसी क्रेडिट से माने इहलमद्रगदी वरिसी इरमदबसु याय हाइना खंजरगा आइना क्रेडिट से मंगोंदसु थमजनिंगिसे अदुनी आइना याम नुंगाइजे अजि
Kaka loyada credit se pibining haibire ko. Aduga amana oza akoigi ngasai ozana thambigi beda lyric sing se aziki any brothers na akoigi translate to biraga mapanda su thado e na thambi ko ngasai gi comic si tang nataba atopa ozana ibiriba lyric sing se akoigi english ta translate to biraga thadokpagi plan gadi leibra karamba wakhalonda thambi adugi hojiki oinadi aina maitelona irena haraga comic kharadi aina igen khalli maramdi akhoi sanamai laindhogi aduga kondhojum lairembigi adegi akhoi oiba maitegi oiba wari khara aina akhoi hauraiba isa isu singda khanghauna nabagi damakta laiksi panadrabani na hojigi angang thingji laik pau ya deba laiga kona na hek tawragadi moida paningba ma poeba aduna aina comic oina like khare ige na ai plan tawe khare di aina ye phongi si like taruk neba comic taruk si aina kun mukti admaina aina phongam ge hana in punsi sida aina khalli hojik se ado ngamgadra ngamoidra haibadudi chahi su yame humpunipan mo haichala aduna ngamgadra ngamoidra haibadudi isorgi nongdamni ado ige haibadi aina smaina khanjari angang singida makta akhoi oza ngalingai matam da ko akhoi nupi sing sibo ba thabak inkhang se imungi thabak inkhang se tawdabadi sungya makti yade ko oza do oza naga ibagi thabak se sum pambani na adagi matam da department gi thabak amse dum pubiri bani na imungi thabak inkhanga adagi oza gi thabak haidi department gi thabak ka oza gi ibagi thabak ka phangjinna baga yawbra kamai taw yam yawi yam thina ngai taba yawa sida lari iba aina lari si kino khabar gi ga irpase madi time bound ni na loidadi yadabani na ayukta gi phamgi baduna pung 12 bu phamak pamatang ga yawre ba achiguma matam sida ai inem box se asuki mati ai yamne nungsi yamne appreciate tawni mana kari haigebo haidi mi singsna ai thabak khadi namthu edana aina ngasai gi thabak du tawna ba khona bada phamga dori banina somda thabak khara namthok panina masigi namthok pache kamaina recoup tawdage haiba makhakti leibanina amadi compromise tawdori ni manandi imungna aisi keno thadori bra IS thadori bra MPSC exam ga yaudori bra nangna adumaina pakthadana irido kan haibagi potu lakpanina manage tawba makhak changneba imungi miga yanaba ama tawdragadi laibasi ngamdeba aduna aina aigi isa anisi leiba matam sida aigi helper ma ai thamme helper sina aigi isa ising thongbiba or nataga angang lokthokbiba asima tawre number 1 da aina aigi inem boxe aina makhoigi penanaba thabaksi aina yamna tawwe yam tawbaidi aina office salamdaida imaima aina akoigi inem boxe da imaibema kawe samjalaga imaima ada asidai da aina salamdai sida kari lero uge hai man adu lero hana haire ko lerkani ga haire karumba kawbu numisu yawe kawbu numisi yawo sida aina as hayende soidana lerage aina sidi kawre hadaga aina mana pamba potse ayu wakhaldana mana kari pamge se aina khalleba mana pamba potse horlicks pami harana horlicks achouba mi heglebiba adegi kenosi chanana ba pot pame khallena aina achouba mi heglebiba ada masi lebiba sida mana asukimati harawe sida machanupi machaningo lakpa kanda man haye noina lerpa glucose machado thumde akhoi subadani na lerpa glucose dune achouba lerpani na yam hawi thummi hai mai wakhani da mana penjabado aina mana penjabado da aina maduda aigi yam nungaiba pleasure ma aina leiba yam nungaiba mana haraw sida adegi aina aigi tolop se hek phangakpa gane aina sidi tolop phangena ai mongonda mai charupiba adegi amu ipamda ai akhoi imana aibu khawrang ngairam doineba ai tolop phangakpa se mana numi thiaga param doineba haidi tolop hek phange habaga tang asukta I phangdori na ai ipamda ai imagi amu aina pi doineba ade somda ai inemboke amu pi doineba adegi amu ai chariba tolop sidagi amu imungi manage tawdoineba masida ai imana ai tolop phangba ngai hoba
ai inembookna ai tolop khongba ngai hobase aina asuki mati moida pibada ai yam nungai ba kari haini ai pleasure si nungai base aina phangi pithoga nungai ba yam khak lei base aduna machigi shiram daida ai inembook sina shiram daida mana ai si kokselle ma siduri ga di khang potia ko chi amma na ba sida ai kokselle ai umta lawana aduga koksellaga mana ngasi di ai nangonda sana piramge phigau saw hai adei di aina agi makhoi phi ilibesi manungi phi se masi chingthoi harga aina madi hipi mi ko longna adei da aina imam nang sana pir kane do piro hai adei man mamit usalaga ne ai nangonda ai sana se haidarabani na hayaba anda aina yam harauna mana piriba sana se kari haini aina kaino si phigau si sare ga aina yomjhallaga loire na man haiban aina ai upu si hangdoga aina haijalleba imam pirak sana se aina pranglauna aina kanjalleba masi deida aina ngasi ai si sana gi karbar taweba ai gi isanupa gi mamingda YK jewelry na tawi mortgage ne sana akhoi asaba sana yon banate ko sana mortgage loba aina sendong khara phangda masigi sana se imaim nang sa gi aimone sana hijen khiba mayam do masi aina ne loidri ga aina khanjai ba ai wakhan sa imaim na aimone piramba bor se ai lep namak phangi haina aina khanjai ba alman adagi ai ngasi khari ba phalang se masi mana aimone kharama bani hayaba khaju khadri ko si pura jungle ne ba aina ngasi leidwa ngasi ai wangang jeri ma phamji jungle ne ba masi gi phalang si mana kharam megan haibase masi sarkar gi uku sembala ko matam sida drain to ko matam sida na satlaw na kha ke ba paisa iting ting dana pillar thok thok pi horaga ada aina ahlamana piramba bor se ai yamna magullei haina aina khanjai adagi masi mangna oiba tai akhoi gi law da dying declaration na shiram daida piramba word wahi se mase asuki mati court na bau yai ba dying declaration na man ya mam adugi law do adu da piramba bani ai haidana ka masi da hayu base proof le raga dine adu bhova lawi en haibase ai wakal da pung da aina yam lumna lawjai anu ngasi aina lari I basida ai inembokna chawrba role ma aibu asuki mati mane ihalleba nang kari idana leidi no chak thongdri kari gi no ji ma haideba pajana aibu like si ihalleba aduna aina ngasi lari irapada aina leisari ngai dana ai ima ipada aina credit to piningi aduga aina mau erba matam dana ai imung manung aduga ai inemda aina masi credit se aibu irakpagi lamda moina thawai yobi bado aduga akhoi father ilodi ipubo tinga ta chi gi bani na khangudre ai khanghowi khangorgasu magi love and affection do di aingonda adu hakna leitre aduga inembo ki di aingonda chawraba magi kare haini laman nama toli na aina khanje jai tamoida su dum soft corner amati yamne nungsi haujuk phau aina ngasi nungai jare ibese ai mai mapane nungai dini ga na ai wakhanda khanjai ba aduna aina yari makai ahalaman luna tawba haibesigi wakhalon se masi kadai da mami tarki na haibabu ai inembo na lawkhiba role do ai malem atiagi mabuk se masigi role se lawra eba ai inembo puning sangaga malem atiagi role sidane magi maboki role se sijagra kachu loidri phawdi magi yanglen saru se hundokpa yadaba pot ama sumaina oi masi ai inembo to ena phangjabani na ina khanjajai yam nungai ji oza khoina su khangdaba mayam ama malengi atia sida yaurise hojik matem katang panbada dum gyan taba ngamme ba ozana kitang panbirakpada ado ozagi se hantak ta su ikui kui dena moirang them kunjarani devi ningsing khorirol mana su piduna ikai khumna birakreba ado sigi matung tarakpa or mamang da su award su mayam ama phangbi khre na khoina su tajai ko ado kari karam award no karam badana karam ba novel dana phangbano aduga drama su ibi adagi film gi script su dum ibi suguma mayam sigi award sing sina karam bano amtang thambiyo masina ai aseng ba iral se 2022 da phongba aseng ba iral hairiba wari macha kunna punjan bane ba aseng ba iral se aseng ba iral hairiba wari macha si
ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥ ꯑꯣꯏꯅ ꯅꯝꯃꯦ ꯑꯣꯁꯤ ꯃꯩꯔꯥꯅ ꯗꯤꯔꯦꯛꯁꯟ ꯄꯤꯔꯒ ꯃꯅꯥꯎꯕꯤ ꯅ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯑꯣꯏꯔꯒ ꯁ꯭ꯇꯣꯔꯤ ꯑꯩꯒꯤ ꯑꯣꯏꯔꯒ ꯑꯁꯤ ꯅꯝꯕꯁꯤꯗ ꯋꯥꯔꯤ ꯀꯩꯅꯣꯁꯤ ꯑꯁꯦꯡꯕ ꯏꯔꯜꯁꯤ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ 3 ꯍꯟꯗꯛ 15 ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯁꯦ ꯃꯁꯤ ꯑꯩ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗ 3 ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 15 ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯂꯝ ꯑꯦꯋꯥꯔꯗꯁ 2023ꯗ ꯕꯦꯁ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯁꯟ ꯇꯧꯕꯒꯤ ꯏꯁꯩꯗ ꯃꯁꯤ ꯅꯅꯥꯎ ꯁꯒꯣꯜꯃꯥꯡꯒꯤ ꯁꯤ ꯐꯪꯉꯦ ꯑꯗꯨꯒ ꯕꯦꯁ ꯐꯤꯃꯦꯜ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯔ ꯑꯁꯦꯡꯕ ꯏꯔꯜꯅꯤ ꯂꯥꯛꯈꯤꯅꯤ ꯑꯩ ꯏꯁꯥꯃꯛꯅ ꯏꯖꯕꯅꯤ ꯐꯤꯂꯝꯒꯤ ꯏꯁꯩꯗꯤ ꯑꯩꯅ ꯑꯌꯥꯝꯕ ꯏꯖꯩ ꯐꯤꯂꯝ ꯍꯧꯗꯣꯔꯛꯄꯗ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯏꯁꯤ ꯑꯩꯒꯤ इहान हानबा लेखमतोन ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥꯗꯨ ꯑꯗꯨꯗꯒꯤ लेखमतोन ꯍꯥꯏꯅ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦꯁꯤ ꯑꯩꯅ ꯑꯣꯏ ꯁ꯭ꯇꯣꯔꯤ ꯑꯩꯅ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯪꯅ ꯑꯣꯏꯕꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤ लेखमतोनꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ पैसा मांगदबा पैसासु यामना फंगखिबा अगी फिल्म दा क्वाइदे पैसा फंगबा फिल्म अमा हायुन हारगदी अगी लेखमतोन सिने अदो हादिबा लेखमतोन सि अइना लोइनमा तौजरगा तौबने अदो रेडियो ड्रामा ओइनसु अरोइबा मिकुप हाइदना सानग्रे तोनथोइना कुमि अदुदना कइनोसे अरोइबा मिकुप अइना सानखिबनी स्क्रीन प्ले सि सुधीरना तौबने रेडियोगी कइनोसे ड्रामाटाइज तौब हाइतारेको माना तौबिरगा तौबनी अगी वरी मसादगी अदुमा सानग्रे अदुगा फिल्म ओइना खेत्री कइनोसिना केस खेत्रीना डायरेक्शन पीरगा तौबनी अदु मतंगदगी इसेतोन अदुगा बोइटोन लाए थमोइदा किरंबा किसी गायना मथंग मथंग लागा हंदक अरोइबो ओइना असेंबा इरनसी तौबदा अखोइगी नॉर्थ ईस्ट की प्राक्सिने अवार्ड ऐसी बेस्ट फीचर फिल्म ताई दुगी कइनोनी अखोइगी असिदा लेरिबा कइनोसी बेस्ट फीचर फिल्म की ताबने बेस्ट डायरेक्टर सु ताई अइंगोंदा अगी फिल्म ना नॉर्थ ईस्ट की दा बेस्ट फीचर फिल्म तारकोसी यामना हरावी यान हाममुक्तदा अगी फिल्म सि लौथोरेबा दा लौना द्रेंगन हायरगा हेक्ता फलांग खुदिमक्सिदा अगी मिंगसिगा फिल्म सिगा अगी फोटो सिगा तौरगा लौथोरपदो खंब्रेक खंजानी चौकरीदगी पोक होगले आरो मनगिदना सेंबे इरल गायना हारगा बेस्ट फीचर फिल्म गायना तौरपसिदा मतंगदा थमोइदा एस दंग लौजानी हाइदी अदुदा हारकबदा इहान हाना लौथोरपा खितंग हागलेगा लौथोरदि खरजु फदौबा इहान हानबा फर्स्ट की लौथोरपदुदा असेंबे इरलना नॉर्थ ईस्ट की बेस्ट फीचर फिल्म तारेगा हाइदा अखोइगी उमा मेंगबम मागा इक चमिने अवार्ड से लौबा मासी चा लौना मासु अखोइ अनिमक चेंखतमिने अवार्ड से लौबा मासु अफिंग अफाइ ओइना ज्ञान मेन तादना हेक्ता चेंखलएबा अखोइ अनिमक से अनमाइन तरगा तवी अई पुनसिदा ख्वाइदगी फिल्म दा अनमाइनगा फंगपसी याम नुंगाइबा पोट अमखक ओय अदा फिल्म दा नुंगाइरिसि करिनो गायना हाइबदा अगी वारीना असेंबा ममी ओइना थोलकपसे मसिदा ओइरेसे अखिना इजरुबगी यामना नुंगाइजबा ओइरिसे अदै मसि अमु असेंबा इरलसि प्राक्सिने अवार्ड दा किनोसि अवार्ड अनि फंगबा सिदा अखोइ नीरी इंटरनेशनल सेकेंड नीरी इंटरनेशनल फिल्म फेस्टिवल दा अमुसु कोलकाता की से असिजु अवार्ड सि फंगनेबा अदगी किनोसिदा एसएस मनिफा कक्जिंगी से मसिदसु अवार्ड सि फंगे बेस्ट चाइल्ड आर्टिस्ट का ताई बेस्ट डायरेक्शन का ताई अदगी स्टेट फिल्म अवार्ड तरमंगा सुबा कोई स्टेट फिल्म अवार्ड से अहुम फंगबने अदुना फिल्म सिदसु अहकना ताजबा असिना अइंगोंदा अगी वारी मसाना फिल्म ओइना ओंथोरपदा अइंगोंदा याम नुंगाइजबा मा पोक्सबा अदुमा फाउ इजरुबगी महियानबा हाबिदुमा अइंगोंदा ओय मसिगी असेंबा इरलसे अदुगा असेंबा इरल हाइबसे अइ अवार्ड कइनोसिदा अवार्ड निपान मु फंगे अइगी कइनोसिदा असेंबा इरलदा अदगी कइनोसिदा सगोनसेन तरुनी लैमा निंगसिंग लोइना सिनलो मना असिसु असेंबा इरलदा शॉर्ट स्टोरी दा
asing bayal da phangini ko adagi yendre man surata Puruskar Award sisu masidesida phangbani aduga Maisnam Babu amasung Paswat Memorial Award se asina culture forum pibani asisu laiksida phangjabani adagi Morangthem kunjabani Devi Ningsing Khoriol mana asi wangjingna pibani masisu aduga hauji angangi saite dana kinosi Bal Puruskar phangdringagi mamang se masidesida aihaksi kino amasu phange children literature da Kshetrimayum ningol Morangthem ongbi ibetombi saite mana haidana naharon saite premi samiti na pibani akhoi malem atia sida 2023 da masima ihana phange atia da adi matungda adaki asi phangbani aduna aingonda laiksi ijarubagi yamna nungai jaba haibiduma aingonda oi aduga credit na ngasai mongonda pigrasu ma mathanda natana aigi imung manungna laiksi phongakpada lobi khibase aigi ipuroiba matam punamuda aikoida saugotpi ai lari ibada kari iri nona nongta saide aigi isanupa yaifaba proof kakthok kaksin aidi chatpadu ngamdabanina mana ayamba hojikso adum tawi mana ayamba loina tawi adagi isanupi aina travel ka ibada kenom khangdabase mana ayamba isanupi si doctor pass tawre anu mana aimunda taktana khotana aina haitaba mayam khangdabase mana smaina tawi adu ai marumapa ani aimunda yamna aina hek laiksi phongam daida pabibaga khopibaga tawisi aikoigi hojikta maming chakhalaiba laisan memo aduga salam tomba mai anisina aigi laiksi phongbada kare hani mateng yam pangbiba achauba kenoma aina kenom tanabada moina harau harau yabibado asima tawi aingonda yam nungaijai moi anisi mateng pangbi aigi hojiki malem atiana asigumba award sima phangbada ithanda nungaiba yadaba makhoi busu konsinningba ama pokchaba thaba ma tawasi ithanda tawasi yade kitang saugatpa adagi mayamna kitang support tobiba ma sangi nangidu sida soire sida tawi adagi aina iringai manungsida ai imung manungna family na ngalaite ngangagadi ai ibanga moidoini aduna adugumbadu mateng pangbiba isa su ipuroibisu aduna punamuksida ina credit si thamninge award sisu masing thingamdre ko ozagi award mayam sing ado ozana mamang dusu thambi khre koigi yam ngalingai matamda school college ki matamda ko haidi yam nganna ibase hobira khre na ko matamdra dum magazine gi adagi article gumba prose poetry gumba suma mayam se dum hobira e ko dum ado si matang sida haifetang wari macham tang thambi aina ne angang oiringa da hoje angang sing ya outbook pa de aidi outbook se yam pai si yam pai chimpha su pui aigi kenoda BA gi English honors lobagi da interview lobada bhau kenosi aina mariwak ningbagi kenoma hairpada saiding amaga satka aina haiba adeida oja sina aingonda aina asi chalauna haiba sida mana are you a patriotic kai and yes kana aina yam harauna ga khumbado adeidi aise you are selected kan hai hekta kogi English honors ka lobasi heda lobo yadeba interview ga taweba adaida ina saireng amaga thiraga ropat bruki sairega ji thiraga ina haibudu daiba adumaina tawi saireng si pamjarai aduga saireng nadi saiho oire na haibabu aduga wari macha nadi hena ingonda kholoibadi hele saireng ilaikti ani phongkhre mangkhre bisagi surga pigi wari na phongkhre aduga wari macha si asimadi aina yamna kari hani adum khuloi adu wari macha si idringi mamangda aina irakpasi novel si ire saireng mathang de irakpasi novel se aduga novel si madina aingonda angakpa wari lei aina punsida kowa yararoidaba wari lei karmain tawgebu aina novel si irakpa matamda androda sport mafamsi oi andro sale anirak haidi laiksi moirangda komla panju pandabadu da komla paliga je da haijan ya deba
lari iri ne na kwa khaitel da chinga lei hai lari iri ba ai chei ja doi ne ba ai di asom da androgi chingpat tu den mayam do khara di thar ka dori bani na ai isa si andro da chachei ba andro da salaga anir ka salaga adai da aina laibak si i laibak si i raga phong pasida laibak si gi maman si lupa manga ra ka no pi bane keno se laibak se masi i ra pasida nupa ma khangna aingonda ihana na chithi thare chithi si tharak pasida man kari haina chithi si da irake bo ai di punsida nupi na ibal lairik se songpa pa de maramdi nupi na ibal lairik si phajaram gani haiba sungtha thajade adubo ayakna rajesh book house ta nupi na ibal lairik laibak haibasi thengnarubadagi aina lairaga porak aga pare adu nupi na ibal lairik si su पाबा याई हाइबसे नुमितुदगी आई खंखी अदो आई नुपीना इबल लारी पाबा हौरे हैना सुमाइ थारेबा आइना आइ कइनो मा हाइसिदिया हैना आई पुनिंग द फाउखेबा नुपा सिंजे नुपी याम ओसिपी द जानि को गाइन आइना पुनिंग द खनबदो नुपीना इबल लारी पादे जे फजरम दो मानदे ना पादे हाइबनेबा अदो नुमिसिदगी नुपीना इबल लारी पारे ना अदो मा चिठी थारे अनि सुबा चिठी दा करी हैना हाइरकेबो नुपी मचासी Kaisampatagi tumdugi keno se amaduna taken asom pasoi asolomdagi ni magi address pirpado ada nupi masa sina kari haina irakebo nupi masa sidi magi step na yobdana sirage na khanba hore nungdang di ma thorian sindoin ko nungdang di hore di yalaga ai sirani suicide tawrani sini ada mana suicide tawdringegi mamang sida magi mama nabi sigi mayumda ma sakta jari ada mana satpa ganda ai laibak se mama nabi sigi mon maya da laibak uba sai laibak hariba lairik se novel se uba se novel se nupi masak phajabi mi eba adai da laik se heng da phaja da bakhande nupi di phajaba mi adai da man masi laik se di amta bu paru gi ne hanman mayum da laik si par laik si paru matung da mana ngasai sining bagi tendency ama lekhibado madu ma sidreba ma sidre aduga lyrics sida yauri ba magi heroine rosni gi role se magi kathok bagi role se masi mangonda feel tawdana ngasai gi nupi masa se sidre dana kari tawragi en haibabu nurse ki interview kowrpada ma si selection tawdana nurse oire hairpai waneda चिठी सिदा अदे आइना खल्लेबा आइ मसी लाइक सिदी मी भो सिगे तौरबा मी भो हिंगनबा ngamba सिहिदरबा मी अमनी ने हाइदना आइना मसीगी लाइक से हाइदि मीना फजेगे हाइबिरक्तरसो आइंगोंददि ओंथोना ममन यामाबा पोट अमनी हाइना आइना लाइबक सि थमजै अचुगामना लाइक कुन्नी को आइना होजि इरैसे चिठी अनि सिनतना चिठी एमभो आइ पुनसिदा lakte chi ani khachina tan sai laibak hariba lairik se paru badagi magi punsi se koi gi mapu anoba mapok paga chamanari ne ba sai nurse oiriba nupi sigi kaino se punsi si bo adudi ozagi lairik sina mioi bada piri ba kana ba sing se aidi adum akoina su dum taba da dum phange bo mitna dum u bada phanga ba dum padra ba mak oiraga su yam nungai je oza makhata biro adai de aina ngasagi laibak si iraba matung dagi di wari macha si ire adaida dharma si angang undagi ai si lila guma dharma guma si yengba yam pamme ba lila tawi na mora pura salaga lila tawram da na halak pasi yawe manam de ai interest to lila si kaya mo yam yengninge bo lila tawre aswaida lila tawi makon na matai lila tawi na chalabani ko mora pura ga lila tawre na phaimam hal eba lila siamna thawai yaujaba dharma su thawai yaujaba aduna aina angang oringe sida aina khankheba ai soidana dharma amadi ai ige adigi kenmo se radio lila ga se ai ige na khalleba adigi aina aigi marup agdi hawam saitabati haina amale engondegi sei halle akoi masale ma yominar pani ai si masale ma organization secretary su ore mana editor ne ada ma siga aiga yam luna tinayeba luna tinabada matam du di thanga pat mapan se hoji di phambam ga yam thare dana chauki ga tawrana yam phajare akhoi matam du di napi dani haureba ningtham thagi napi hauba
matamsida akhoi ani wari hek sanayaba wari hek sanarga lamasu lari banupini esu lari banupini ana wari hek sanara matungda aina aigi adhikar lei aigi su haiba liriksi akhoi dharma radio drama iraga aina thagatli matamsi ai class 10 adoi mu taw iskat ka seli yam nauri radio drama de drama iba mayang manungda aina khwaidagi youngest player ni hai akhoi Sawan Sem Indra Kumar tamona ingonda habira masinang no khwaidagi youngest ne aisna akhoi chudi maya sida lari ama akhoi pari ngeda tamon Indra Kumar se chang eba ekagari ma thauraga ada khangudana mana ayum daga lakpasi kari haini aingonda mathum maranga ma hobudo aidi kari no khana adai mana aingonda kari hairam gebo na horen radio station de lao aduga nangi soitor lao nangi drama do sando ani han haire nang adiga lei aigi soido adu sando ani nang soitor lao han haire as aisi am harawi man ke noibu aina izaki ba dharma ama radio da sanarani ga angang oidibani na matamdu da di class 10 adegi PUC kaning kamang adu am ta tawibani na yam nauribani na yam harawbudu hojikta oraga di haraw roido ba aluramni na matamdu da di yam harawi man agi yumda lakpai si kari haini mantri yum lakpaga chamana na harawi yam magun leina tawjaiba ma agadi yum thawraga ga lakpada ade ai chale ga soitore soidor ga ngasagi chekmana si chekmana si han pithu eba chekmana si pithu eba ai haraw bundang ai yakno si torga anda adhikar lei agi su haiba dharma si sandor pada ai yam nongai ki matungda mohon gi chamber asi sandoe adu matungda gi di aina ai wari macha se kogi MDU da aina dharma amta ga di matondu de di oja manobi hoiga si khangna de ba yam nauri bani na eme tamaka da khangna ka doini ko moi mayam sina rajen to jam hoi oja manobi hoi si da khangna doini adi matondu di satri class nauri bani na khangde ba adigi amana aisina ne ondona nungning khrajani textbook ga ininga ene aisha adigi di aise kharasu lairana horapani na guidebook si ira eba akhoi class 6 7 gi guidebook si iraga aisi paisa tal eba ai upanupa ga si magi makut tekpasi kano da dibur daga pubasi matondugi lai maji dibur ga haradi yam chawba hospital ni hojiki mayam si amta leitamina dibur da puraga di haina chawba hospital amda satpaga anmaina pangkhak oiba adune ada aigi lairik yonbagi paisa si aina hana piro aigi upanupa ma dibur satori aduna lairik tudi number loidri adu su paisa piro gaina aina paisa si lokselleba guidebook ibagi note ibaini ko english ka manipuri ka class 7 gi ga si ai ire eban ko gi moi guidebook se paisa si piro on ai moi dagi paisa si lokselle paisa si loksan da torga ai upanupa gi ga si sumaina thare ade aina textbook si igi haireba textbook si igi na matamdu da director birana oeba as aina sa ai textbook kumba amta iningi harena ade di mana ye nangumba angang nang na megi aruba textbook di idor sir kadai dei yaroi ga haidana kana ngasagi skat ka cheli bane yam nauri bane na angang oina ubudo ada yaroi ga haireba ko textbook iba yaroi nang kadai dei nang na iba textbook tamya ponate ga haina tawna ai si sai eba textbook ama iningbagi instinct di leijaba adigi di aina yum palaba matung adani ko aina social studies akhoi ojaga iga pulaga class 8 ki kenu si social studies textbook oina ire hana di guidebook ira pachamuk tale ko adi textbook ire ko adi guidebook ira madagi aina khalleba guidebook ka iraga paisa tan bai se ai originality creative se mange haidi paisa da chatkidana ada matando de laribani na paisa ju tan da yadaba nande ai upanupa do thadori mena aina khangpa chawrakpa matamda de akhoi babungi pension lupa maudra da ai like tama ine ma lupa maudra phangeba lupa maudra da ai agi upanupa bikram jaka like tama panina waieba aina ngasagi note ire ise adani aina guidebook ire ise paisa tale ini ko aduga textbook si ire matamdu dang sa aingonda chai hibedo ai textbook ire eba adi textbook ire padagi paisa phange ai gari ga se da leire ko
ꯇꯦꯛꯁꯕꯨꯛ ꯏꯕꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯦꯕ ꯇꯦꯛꯁꯕꯨꯛ ꯏꯕꯁꯤꯗ ꯄꯩꯁꯥꯁꯤ ꯐꯪꯉꯗꯅ ꯑꯩꯁꯤ ꯒꯥꯔꯤꯒ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯅꯅꯦ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗꯤ ꯇꯧꯕ ꯍꯧꯅꯗꯦ ꯇꯧꯔꯔꯣꯏ ꯑꯩ ꯀ꯭ꯔꯤꯌꯦꯇꯤꯞꯇ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯗꯅ ꯑꯩ ꯀ꯭ꯔꯤꯌꯦꯇꯤꯞꯇ ꯑꯃꯨꯛ ꯂꯥꯛꯑꯒ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯏꯔꯛꯏꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯇꯝꯒꯤ ꯋꯥꯐꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅꯀꯣ ꯑꯗꯣ ꯑꯣꯖꯥꯗ ꯋꯥꯐꯝ ꯑꯃꯇꯪꯒ ꯂꯥꯛꯆꯔꯝꯒꯦ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯐꯪꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯇꯤꯌꯥ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯏꯕꯤꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯈꯨꯠ ꯊꯥꯕꯤꯕ ꯃꯇꯝꯗꯅꯦ ꯑꯣꯖꯥꯅꯅꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯑꯦꯋꯥꯔꯗ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ or natragana ozana sum ibaga se sum pamjabanina mayamgi sum award thanarako matamdura thajingraga ishorna chanbiba haiba natraga leidana khoigi ai masigi lyric se ai award amadi phanghandaba yade hairaga ibigibra kamai tawe adugadi si lyric si de ai angakpani haiduni award phangwadi wakhaldi laredana ne chena mari mari iraga novelism oirapase hauji phawba ai isa je ngakjari chena mari mari iraga adegidi manga manga ibesu yawiko almaina iraga asiguma novel ma oirakhiba haibese award ti lairedana ne kadom thoga dawrino haina wakhaldo aina khanjakhiyeba aduga masi phangakpasidana aingonda asuke matik nungai maramdi award phangage gaina haraga maduda khallaga aina kadaida kari phajabaga aina semaga irakhiba nattabanina khanghodana madusu lisai thomaga irakpa pot amakhak oibanina dandi palaga oiba pot aduna masi lyric sima oiraga award phongbasida aingondadi kare haini sudden surprise haibuduma oi aduga mayamna di aingonde he hainangi handaki malem atia se yam phajai aduna mase award phongba yai adumadi aingonda haibi ko ai marupang kharana masi nang lyric se masi award phongba yaga do la expectations jam wangna lei haidana moi mayamna ne he phongappaga ne khare leraga adum haire masi award phongba yai na ado aingonde award ke di lairedana somda chai tharaga I khiba lyric ni na ne adu wakhanduma ingonda sunglei leite sigi potsima hoi yam nungaije aduga oza khoigi aroi boy nang jagadaba question se khoigi thabak tagi su pothabiram ni na oza se makhata na su lyric me amama ibigini haina su dum khanjai ko khoigi site tagi su ado kaigumba ibiba taraga di oza na ko khoigi manipur gi leiriba context sida haibadi huji ki leinari ba mari kitang leinarap tawraga like hojik tawriba wathok lanthok siga kitang mari leinarap tawraga ibige kainaga khanba leibibra lei haibadi hojiki dina lan sida solution ama poratringaida mayai thigangda aina iruragadi foldu taroi phajaroi haidi writer amabu masak ta ke harga sairing amani paraga ama adugi writer ne na masak ta ko ngamdaba se asmain tawdana aina hojiki lan sida kadaida kari tawraga solution ama porkadagi habagi karigumba lan ama horagadi ending ahobule ragadi aroiba ama legadawunina aroiba adu yodringaida aina hobi na khud thage ne di khande sairing gumbagadi aina khara I aduga hoji aina iribasina aisi andamani cover chalure andamani cover gi direct ama ire naharon thodangda iveloidana phong dawda ngaire adagi handak aina japan chatle japan chapachida japan gi wari indo japan friendship international award ki mari leinabra kamai to leinade aina chalisina ne dalit sahitya academy gi kambuna pubiraga chatpane ada makhoiga chatpagi nungaiba amana karmain tawgebu chatkadorba lam mayam se han tawraga hana khandoga masi chatsi haibagi kaino ama khandoga ekhoina numitse yam lawraga chatlema sahitya academy ga mumbai daga ina chatpasidi magi akaknaba schedule du da chatleba koibaga phangbaja nate sahitya academy program chatpasidi any program chatpase koiba mata phangde nom khak tit lawna tawraga taweba masidi thaoina koibagi damakta chatpa aduna handa aina japan chatpasi vietnam su yore vietnam da pung 38 airport ta legadoba airport ta vietnam gi airport sida legadoba sida pung 38 lebanina 38 phamdana lebabudi an koirubana phai haidar moidi pung 5 gi adagi pung 3 gi pung 10 gi
ꯄꯨꯡ 23ꯒꯤ ꯁꯨꯃꯥꯏꯅ ꯃꯣꯏꯗꯤ ꯂꯝ ꯀꯣꯏꯕꯒꯤ ꯀꯩꯅꯣꯁꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯄꯨꯡ 17 ꯂꯩꯕꯅꯤꯅ ꯄꯨꯡ 10 ꯀꯣꯏꯁꯤꯅ ꯄꯨꯡ 10ꯒꯤ ꯚꯤꯁꯥ ꯂꯧꯊꯣꯛꯑꯒ ꯆꯠꯂꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯖꯄꯥꯟꯒꯤ ꯋꯥꯔꯤꯁꯤꯃ iba hore di pandup ahum sukhre Japan gi aina angakpa kenoni aina han khalambaga satlubaduga ani di yamna khenai manandi aina he hai aina wangang bada Japan gi sida prithibi khoi gi manung se patal su moi gi ni atya su moi gi ne manandi ke noibu dalan si mathol kun manga muni aduga hawagadi chen basi mathol ahum dagi train sina mathon mari dagi adagi makhoi thauna phabagi changse kaino tawraga yeknabaga mayoknaba lamphamda siba taraba adu adabodi Japan gi misina samurai ko ba thangsina mabuksi lele na harga tibom thirimbo kothoga siba ngamme atomda aduna moigi tongan wari mayam do ai hoji idhariye hoi ajiki hariba manipur gi context sida sudum ibirakani na dum khanjai akoina makhoi ga sangdam na bada akoina kai da sodhari no maram piraka do kai gi no moina haying pai triba kai gi akoina haying asam pai riba tumina sam pai riba kai gi moina haying akoi ju haying pai da yaye ba moi Japan pikraba Japan ni pikraba Japan do na dominate to ge ga na konthare se kai dei to riba kai do bagi Japan da bom tha do riba ga hai bagi mayam se ai khoi gi su oi bai irai lai ne yaye ba ai khoi na ma se khang da bagi wani loksan da bagi wani ba aduna ina Japan chalo ga ai khoi Manipur da na karain to bai ai khoi Manipur da panjal la ka doi ne ba ai khoi ju chi oi bai ai hai bane sing ba moi na masa phari si kai da phari no khoi phadri sina kadai phadri no men hai bi se madugi lamben du layeba aduni aina handa uthora aga difference adu akhoina su tamjaba yabadudi tamja horaga si gaidi akhoi loba yaina haibudu loksellaga adugi potu da Japan angapal lamdam haina ismaina horaga episode ahum gumba leire adu tha tara sahi ma phaningchit adumaina changaga like sima ai oigani na khalli aduna khabar singse achisu aikhoina tarai na aina lawjade maramdi khabar dagi ai saite academy gi bal puruskar award phangisi moina phangali ni adagi aigi kenosi lam chapagi lamkhoi wari ani irakadori si moina ihanbiri ni aduna aina makhoi bisu lumna lawjai isam samna haibada adagi mana lari oina phongbadani na mina di khabar si yamna value leitana ga lawbiramba yai ko larik oina phongbadadi aikhoi maitei macha singna namisi larik changa yamabada lising khabar ama namakpa matamdadi khabar lising kunthani phu wa boiba adudi mi kunthani phu na pabaga mi sani chahum na pabaga ani gi balance asi kunthani phu do na pa khibana yamna heleba amna khabar da iba wasi akhoina yamna laina ai logjaning de oja tombi gi ga phongi mayam do ni khabar dagi sangwat sagalaga tawkhibani aduna makhoi bisu aina kar haini newspaper mayam se asibusu aina yamna regard tawjai ai ifam dadi mina irai laina na khaldaga so ai lumna lawi asigi pot simadi smaina ai thamjage yam nungai jai oja gi achinba mayam ama kai thokpiraga khoi ka ngahaktang unabagi tanja ama pibi base oja bu hainingai leitena thagat chari duga oja gi punsi da su tungi punsi da su anai yaudaba adagi lairik makhal ibiduna mayam gi seba yam kuina sangna tawbi kho haina ISTV gi site gi su wish pizari oja bu atam khaina pibi riba mangol arsibat na se masi ai lep namak phangbo oijage adu makhata na hojik lairik ama phongena tawjari basi July August fo manung de puthoni agi bound volume ma page lising ma ga sami sama sumaina pali Kshetrimayum Subadani gi khorjai haina ama fiction ne agi wari masa manga ga novel ma ga punchalaga si like sima ai yam thuna puthorani ado mathang puthopa ngamba oijage haiba wakhalon si ai pungda chena thajaba thamjari yam nungai jai thank you so much ngasigi oinadi ISTV na puthokjaba Khunaishigi mani losilakpagi matang adu yausilakle mathang anoba episode ama mu puduna lakjage ngasigi oinadi kainanaba yathang nisari